ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯅꯕꯒꯤꯀꯣ ꯑꯅꯤꯁꯨꯕ ꯃꯥꯏꯅꯔ ꯇꯦꯁ ꯉꯁꯤ ꯍꯥꯏꯗꯣꯛꯄ ꯇꯥꯔꯦꯀꯣ ꯀꯅꯥꯅ ꯄꯥꯁ ꯇꯥꯕ ꯇꯥꯗꯕ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯐꯥꯁ ꯑꯦꯇꯦꯝꯗ ꯈꯟꯅꯕꯒꯤ ꯄ꯭ꯂꯥꯟꯅ ꯐꯤꯖꯤꯛꯁꯀ ꯀꯦꯃꯤꯁꯇ꯭ꯔꯤꯒꯗꯤ ꯐꯖꯅ ꯈꯪꯅ ꯆꯠꯈꯤꯗꯕ ꯌꯥꯔꯣꯏꯀꯣ ꯑꯗꯨꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯐꯤꯖꯤꯛꯁꯇ ꯈꯛꯇꯪ ꯒ꯭ꯌꯥꯟ ꯇꯥꯍꯧꯕ ꯋꯥꯠꯄ ꯑꯉꯥꯡꯈꯩꯗꯨꯅ ꯁꯣꯝꯗ ꯀꯦꯃꯤꯁꯇ꯭ꯔꯤ ꯇꯥꯏꯉꯩꯗ ꯁꯣꯝꯗ ꯇꯣꯡꯈꯥꯏ ꯐꯤꯖꯤꯛꯁ ꯇꯧꯋꯤꯀꯣ ꯑꯗꯨꯒ ꯐꯤꯖꯤꯛꯁ ꯇꯥꯏꯉꯩꯗ ꯑꯃꯨꯛ ꯀꯦꯃꯤꯁꯇ꯭ꯔꯤ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯋꯦꯗꯅꯁꯗꯦꯗꯒꯤꯀꯣ ꯋꯦꯗꯅꯁꯗꯦꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯔꯈꯩꯅ ꯑꯃꯨꯛ ꯅꯣꯏ ꯐꯤꯖꯤꯛꯁꯇ ꯍꯧꯖꯤꯛ ꯀꯅꯥ ꯁꯣꯜꯂꯦ ꯍꯥꯏꯕ ꯇꯣꯉꯥꯟꯅ ꯈꯟꯗꯣꯔꯛꯀꯅꯤ ꯀꯦꯃꯤꯁꯇ꯭ꯔꯤ ꯀꯅꯥ ꯁꯣꯜꯂꯦ ꯑꯗꯨꯕꯨ ꯋꯦꯗꯅꯁꯗꯦꯗꯒꯤꯅꯤꯀꯣ ꯋꯦꯗꯅꯁꯗꯦꯗꯒꯤ ꯑꯩꯈꯣꯏꯒ ꯍꯥꯞꯄ ꯃꯇꯨꯡꯗꯣ ꯐꯣꯔꯠ ꯄꯦꯔꯠꯀ ꯐꯤꯐ ꯐꯣꯔꯠ ꯄꯦꯔꯠꯇꯅ ꯑꯩꯈꯣꯏ ꯀꯦꯃꯤꯁꯇ꯭ꯔꯤ ꯂꯩꯒꯅꯤꯀꯣ ꯀꯦꯃꯤꯁꯇ꯭ꯔꯤ ꯂꯩꯕꯗꯨꯗ ꯑꯩꯈꯣꯏ ꯐꯤꯖꯤꯛꯁꯇ ꯑꯁꯨꯝꯕ ꯄꯣꯠꯇꯣ ꯑꯗꯨ ꯇꯣꯡꯈꯥꯏꯕꯁꯨ ꯐꯤꯖꯤꯛꯁꯀꯤ ꯑꯣꯖꯥꯅ ꯁꯤꯗ ꯄꯨꯡ ꯑꯃ ꯀꯥꯜꯂꯛꯀꯅꯤꯀꯣ ꯑꯗꯣ ꯐꯤꯖꯤꯛꯁ ꯑꯃꯨꯛ ꯂꯩꯕ ꯃꯇꯝꯗ ꯑꯗꯨꯝ ꯀꯦꯃꯤꯁꯇ꯭ꯔꯤ ꯁꯥꯔ ꯑꯃꯨꯛ ꯄꯨꯡ ꯀꯥꯜꯂꯛꯀꯅꯤꯀꯣ ꯃꯥꯡꯗꯤ ꯅꯣꯏ ꯂꯣꯏꯅꯃꯛ ꯍꯩꯔꯒ ꯈꯪꯕ ꯆꯠꯈꯤꯕ ꯌꯥꯗꯕ ꯑꯗꯨꯒꯤꯅꯤꯀꯣ ꯑꯗꯨꯅ ꯑꯅꯤꯁꯨꯕ ꯇꯦꯁꯇ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔ ꯑꯣꯏꯅꯕꯒꯤ ꯂꯝꯕꯤꯗ ꯐꯥꯔꯁ ꯇꯥꯔꯤꯕꯁꯤ ꯑꯗꯨꯗꯤ ꯈꯤꯇꯪ ꯆꯦꯟꯖ ꯂꯥꯛꯑꯦ ꯈꯤꯇꯪ ꯆꯦꯟꯖ ꯂꯥꯛꯑꯦꯀꯣ ꯑꯗꯨꯗꯤ ꯁꯤ ꯀꯃꯤꯁꯟ ꯈꯔ ꯋꯥꯡꯉꯦꯀꯣ ꯑꯗꯨꯅ ꯐꯥꯔꯁ ꯇꯥꯔꯒꯗꯕꯁꯤ ꯑꯩꯈꯣꯏꯅ 2028ꯗ ꯗꯣꯛꯇꯔ ꯑꯣꯏꯒꯗꯧꯕ ꯍꯧꯖꯤꯛꯇꯤ ꯗꯣꯛꯇꯔ ꯍꯥꯏꯔꯒꯦꯀꯣ ꯑꯗ ꯐꯥꯔꯁꯁꯤ ꯗꯣꯛꯇꯔ Olin. Man, aku maksud. Chemistry dan 95, bio teman pasai ko. Bio dan 90 dah 82 sebagai ek lalu 320. Aduh kita pun extra laku ni jatuh ko. Second dah kena high speed. Dr. Albert. Maka kita apa physics 42, chemistry 87, aduh biochemistry total 89 ko. Ahum subada anak kita kan CS lai tak CS lai ahum subasina marksi physics ta itin pange kalau kena sih ko dia kalau kena sih dari chemistry 64 bio 299 291 total 373 yes so